Loyalam E-PAO tabiriba khudimakpu Khitram Susmitana numidangi pau pizari. Ahameda maruiba headline. Kuki militant Singna Jiri Bangi Boro Bekra police station da Leiba CRPF ki leitanda landarakse. Chamaga kuntra humdoi soba Manipur police rising day gi thoram pangthokre. Namduna loba sanfam hanjindrabadi thau pusalakpa leblakpa yai haina fondorakli. Kuki militant Singna Jiri Bangi Boro Bekra police station da Leiba CRPF ki leifam da landarakre. Lamdam asida thokleba lan asigi waroshin ama puraknaba Union Home Minister gi Meeyam Makhada Maitai Naga amadi Kuki gi MLA Minister Singi Oiba mifam pangthokrabasu Kuki militant Singna landarakpa ngasi su laptri. Ngasi ayuk anganbada khanghaudana Jiribam district ki manung chana leireba Boro Bekra police station yauna CRPF da akanba mawongda landarakre. Hariba landa asi ngasi ayuk pung manga makhairom tarakpada adwaida chatharakibani hari. Hariba landa adu thingnabagidamak mafam aduda leiriba security force singnasu akanba mawongda khut handuna ayuk pung taruk khara henba fawa khut thoknakhi. Thodok khut thoknabagi thodok aduda security force ki maikaida asok apange paude leikhide adumakpu landa chatharaliba Kuki militant singi marakta makhoigi cadre ani asok apan yawbagi pau leiri. Soklaba Kuki militant ani adugi maming matha amasung leifam hauzik fawbagi oina chap chana khangba ngamdri. Khutlai matik chana Paiba Kuki militant sing aduna Boro Bekra police station gi manung chana leiriba Dola Khan amadi haina khangnariba lamdam adu fawjilaklaga Zakura Dor part 2 dagi bomb amadi Nongmei kapsilakibani. Hairiba Kuki militant sing aduna Boro Bekra police station tamna bomb tararong kapsalaki adubu asok apan yahokhide. Makhatana Kuki militant sing aduna kapsilakpa Nongmei maruna Boro Bekra police station da hangliba CRPF ki fabricated house da thamba freeze amasung atai potlam khara Nongmei maruna panbadagi atek akai yaukhi haina su fongdorakli. Chamaga kuntra humdoi suba Manipur police rising day gi thoram pangthokre. Manipur Police Department ki chamaga kuntra humdoi suba rising day gi thoram ngasi Fast MR Manipur Rifles Battalion ki parade ground da Power Minister TH Biswajit na chief guest oiduna pangthokre. Thoram aduda Health Minister Dr. Sapam Ranjan, Panchayati Raj Minister Yumnam Khemchan amadi atai Minister kaya yauna Police Department ki DGP, ADGP, SP amadi makok thongba officer sing Central Force ki senior officer kaya amadi security advisor su saruk yaduna pangthokhi. Hariba thoram aduda chahi asigi West Police Station, West Police Officer amati West Battalion ki manasing su yenthokhi. Mana yenthokpa aduda West Battalion Award ki ahanba mana Manipur Rifles Battalion na West Police Station na Lamphel Police Station na takhi amadi West Police Officer Award na Bisnupur District ki Women's Police ki Sub Inspector Sanju Balana amadi Ukhrul District ki Women Police ki Rina na takhi. Thoram aduga mari lenena TH Biswajit na phongdokhibada state asida thokliba thodok wathoksing amadi war on drug ki khongjangda lokhalakliba lenga ki khongthang kayada police personnel singna mafam khudingda achauba thodang loduna lakli amadi thagatningai oiba social benefit kaya phangba thabak thoram sing tauri haiki mahakna makhatana hai chief minister and Virena Luchingba lenga asigi makhada police department na tongan ba technique amadi technology sizinaduna lamdam asida thokleba irang ase lakshinaba honabada achauba thodang lori haina phangdokhi amaromda thoram aduda saruk yakhiba Manipur Police ki Director General of Police Rajiv Singhana phangdokhibada Manipur Police Department asina khudong chadaba kaya mayokna khrabasu ngasi fawa lebak Meeyam gi yaifanaba amadi santi raksagi fibam hanjilaknaba kana hotnaduna lakli haukiba chahi khara asida Police Department asina sengkhai thongkhai toba miyoi kaya phagatpasu ngamkhre makhatana lamdam asigi irang sing lakshinaba ngamnaba anoba technique amadi technology sizinaduna hotnari haina su phongdokhi namduna loba senpham hanjindrabadi thau pusilakba leblakpa yai haina phongdorakle Manipur gi Meeyam gi thau amadi chakthong gas pusilakpada yamlaba senpham sing leptana lambida lona yadaba makal gi tax oina loba amadi laukiba senpham hanjinaba haibada government amasung oil marketing company singna yabidrabadi thau amasung gas pusilakpa leblakpa yana leire ngasi nungthil hotel nirmarada All Manipur Petroleum Products Transport Association amasung All Manipur World
LPG Transport Association gi oiba mifam ama pangthoklaba matungda tangai fadana petroleum amasung petroleum products sing pushinba lepnaba warep laukibani hari ngasigi mifam aduga mari leinana da thadorakpa cherol amana lambida loriba makhal makha kayagi illegal taxing lawbasu leptaba amadi lawkhiba senfam hanjinaba government amasung oil marketing company singda haizabasu tabidabana tangai fadana thau amadi gas pusilakpa lepnaba warep lawbani hari Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Marak thatna atenba break ama Mahekor Rhymes Teacher Training Center Manipur gi Unit A Pagan Tabigi Anoba Fort Best Training Course Chatliba Chahi Asigi December gi tang ani Ninthaukaban numit asidagi class haujaragani Maram asena MRTTC Pangan Tabida lapiduna training form lobiranaba nolokna khanganjari Course asida thamjariba khudong saba singdi rhymes teaching training child psychology first aid course yoga potloi makeup training loina na lamdam asida miyamna pamna sizinariba kauna singi craft training gi khudong saba singsu fangigani hena akupa marol gi dama contact number 9837161295 natraga 9362775603 asidagi khangbiba yagani Kedar ani fare Imphal East District ki Purai Romba Khongnang Makhongdagi Lona Thingkraba Lal Holop KCP gi active member ani Manipur Police na fare hari Police tagi phangba pau amagi matung ina faraba active member ani dugi maming di mutum inaw chahi 13 amasung khwairakpam inaw chahi 15 hari faraba lal holop asigi kedar ani asina miyam dagi sengkai thongkai tauba amadi lo kaiba thabak kaya taubada chenabani hari Makoi ani dagi makhong ani panba gari ama mobile phone ahum bag ama identity card ani wallet ama amadi sale oina lupa lising taret ka chatruk ka konana fagat pangamle haina police ki pausina hari Manipur ge kachin koya singdasu wagi sagai sarga layeng naba mafam tana chatpa khunsu leiramlei Manipurda chingi lamda thaina lambi thong phibam chadringe ana layeng from marang kaitringe ana ayek yaurokpada wagi sagai saduna maduda anaba mi haplaga ana layeng sang yongnaba thanglambagi thabak adu ngasi su sathariba karimata ohongba leitraba mafam Manipurda leiramlei Tamenglong district ki Tamai subdivision gi manung chanba Kuilong area gi manung da Leiba Nalong village da Leiba Wangtong Khaibo Pamai chahi kuntra humdai masangam dabada mahapul layeng nabagi damakta khunmi singna wagi stretcher semlaga maduda haptuna state asiga yumthang nariba Nagaland state ki parent district tamna thangdona pukre Nalong amasung akoiba area da masigumba ase toina thokpa thodok amasu oiri Englising ani kulhumdai gi August 15 Leibak asena Independence Day palan tawringai matamdasu fibam luna naraba mi taruk wagi sagai semlaga yamna thapna awaba kaya mayoknaduna layingba pubagi thodok thoki haina su phangdorakli Milalna maitei meyek hapinaba wafam phangdorakli Athuba matamda lengakna sanganaba thorang tawriba mantri pukida nongna saba Manipur Police Headquarter gi signboard ta logo gi mathakta Roman mayekna thariba asida lamdam asigi maitei mayek yahondriba asi sangadringai mamangda maitei mayek yahonbiyu haina Milal gi Secretary Publicity gi cherol amana hari Lamdam sigi lol mayek chawkhat hanaba amadi chatnanaba hotnabada Chief Minister Oiriba N Birena matamduda maitei mayek chawkhatnaba kana hotnakhibani Masi khangna lengakna su lol amadi mayek chawkhatnaba hotnabada achauba thodang lorakani haibagi thajaba thamle Milana lamdam sigi lol mayek chawkhat hanaba tumba chaba khangdana tungi mirol gidamak yenglaga hotnariba asida police department na su ikai khumnarakani haibagi thajaba lei haina su phongdorakli Kom Furuki miyoi seng pungni funipan gi manungda chatkhinaba khanghalakli Nongmei Furupna Kwan Mamafam Singda Leiba Kom Furup ki miyoi seng pungni funipan gi manungda chatkhigedabani haina Nongmei Naga Youth Organization Manipur RNYOM na akanba wafam thamlakli Organization asina thadorakpa cherol amada tha asigi tara tarukta ichum kom kairap khungi khunjani haiba miyoi amana phongdokhiba wafam adu aranba yufam yaudaba wafamni Miyoi khara laktuna anoba kun linkhatnaba hotnai haiba wafamda miyoi amabu fanaba hotnaba amadi miyoi amabu tamthina furai haiba wafam yumfam yaudaba aranbani haina palladuna miyoi amana custody da thamba adu di oirakliba maikei ani gi fibam aduna ka hena asok apan thoktanaba thambani muknaba khara farakpaga adumak police da khusin nakibani haiba wafam thamlakli
khun leibagi matangda sendokladuna cherol asina hai 16th century gi matamda kabui rongmai gi khun lingduna lakhibani Maharaj Baiga Chandra gi matamda ningthauna khundaduna laklaba khun asibu ichum makbui haina ming piram khibani khundabagi matangda komgi khunja asina thamlakleba wafam asisu yumpham yaudaba aranba wafamni haiba wafam cherol asina phongdorakli Manipur ge territory kaidaba yai adubu Manipur kaikhibadik matam khuire haina phongdorakli Manipur ge territory kaidaba yai kairoi haina sukhali adubu Manipur kaikhibadi matam kuire haina Manipur University gi hanagi professor Naurem Joy Kumar na phongdokre Professor Joy Kumar na wafam asi E-PAO Indigenous Peoples Organization Manipur na sinduna for a common political future haiba motto asigi makhada ngarang pangthokiba National Democracy Day Manipur gi thoranda phongdokhibani E-PAO gi President Advocate Y Devadatta na preside tawduna Palace Compound Leiba City Convention Center da pangthokiba thoram aduda Professor Naurem Joy Kumar na Chief Guest Taragi Jesu gi Chairman Senior Advocate Khaidemani amasung Center for Meitei Pangal Culture Studies Manipur ge Secretary Dr. Rahizuddin Sheikh na Guest of Honor oina saruk yakhi Thoram aduda Chief Guest ki warol piraduna Professor Naurem Joy Kumar na hai English amaga chamapan nifunipan ge October 19 ngasigi numit asida Maharaj Bodha Chandra na lamdam asigi ching amasung tamgi mihut punna yawba Manipur ge Assembly mifam ahanba oina famki numit asina Manipur ge apunbagi saktam amapiri Manipur ge puwari da ngasigi numit asi adumak lehauragani mahana haiki Manipur ge civilization asi maitei yauna ethnic tribe kayana pullaga sagat minarakibani Naga natraga Kuki haiba mingthon asi mamangda leramde khangtapta thonjilakhiba mamingni asumna lakhibana Manipur da leriba mapung oina community asi Naga Kuki amasong maitei haina olakre Center na hauzik so Manipur gi MLA haibagi mahuta Naga gi MLA Kuki gi MLA amasong maitei gi MLA haiduna khaidorakle masida akoina su adumak yaraga chatli masimak yamna laibak thiba amakhakni haina su phongdokhi Aroibada maru oiba pau amuka hanna pizari Kuki militants singna jiri bangi Boro Bekra police station da Leiba CRPF ki leifamda landarakre Chamaga kuntra humdoi suba Manipur Police Rising Day gi thoram pangthokre namduna loba senfam hanjindrabadi thau pusilakpa yai haina phongdorakli matang asida numidangi pau piba loizare loyalam E-PAO tabiriba khudingmapu amuka hanna khuramjari